Wari Sapuna Tabidibasunggo Taramna Uksari. Masigi tangkak asi hujadringayda tabidibasingda ningsingjaba amana. Wari asida yauriba madi palliba kaya asi kana amataga malilinajadi. Pumnamak wakalgi paringni. Soikiba lankiba yaurasu pumnamakna ngakpigani. Lobirasi Amit Kumar Huidrombagi Block number 2 Tarit Suba Tangka. Mathau natana mathau saruba lamhoina khonggadabada gadana khongluba haiduni. Makoina hausik dasa taribase. Adubu soirurabasu lalurabasu naha ama oibagi khangningbagi langtaknaba kaya aduna tawkhiba pumbani. Loinana thoina phataba thabak tawgi khanbadi nate. Ngayaki wakhalna phathaba ngamhaudabadagi jingnaba kharada oirasu kokadra khanduna nungsibagi ihulna pumnamak humduna pokhibani. Hausik makoi ahum kanna wa tanari. Amana hai koisum naika thadoksi kire haina. Aduga amana ahing hele madu tawrubada hena khangnaraklani tumina adum tumnanaba tawsi hairi. Aduga amana wakhal leitadri. Adubu phana koina khanaraba matungda tumlasi nongalaga amuk khanarasi haiduna tumnanaba sem sanare. Numit asimadi haukre. Mathangi numini hanagumna makoi maka lamdre. Magi tawgadaba pumba tawramlaga school chatnanaba sem sanare. Aduga punna school da thoglakne. William di ngarangdagi wakhal leitadri. Mahakna khaluba pumbadu pura tayonaradra natraga mayam mamangda akhang saba taradra khalakne. Aduna mahak masigi thabaksida khangninga poklabasu khangningdaba saragi khana wakhal mamai khara onthorei. Adubu classroom yoramdai aduda lengjumda khut amana pop tharai. Onthoktuna yengba matamdadi nungsi oiramki. Yamna thajarude. Asumna nungsina close oisilakani haiba. Adubo ngarangi thawdoktugi wa hairakto mali haina kharadi chingnei. Nungsina hari. Horen breakta wari sanase. William hoi mai phau haiba ngamdrengai nungsi classroom da prap changkre. Aduga William su tapna classroom aduda changlei. Numitchigi class simadi ataigi iman manade. Nongthi nongmangba oinaga tawbanina mahi boring loina chunarami. Maraktuda nungsitsu maikai ikhang khangdana liri sitpana mayamdu hena haina handre. Period anigi matungda classroom asida mahausa nattaba ma oire. Nupi macha ama class phajana yauramba adudagi mamai adu tapna non thaki. Phaminariba marupsing adunadi karisu thausanarute. Adubu non thakiba mamai adu pakna nongkhalaktabadagi kaidawrabano haiduna nak yeta phamiba aniduna masadu nomlaga hangi. Adubu masa adu laihau lakpagi mawongda thak nikpa horakle. Hangbasu khumlaktraba aduda masa nungaitraboire khanduna mamanabi amaduna lepkhalaga oja aduda hai. Madam, ma'am, linthoi si masa nungaitaba male. Oja duna hari. Ha, kaidawreba asi haraga oja adu tapna manakta chungsilai. Loinana phamliba sadra khudingmak makhoida onsinduna yengi. Oja duna hari. Linthoi nasangamdrabo nangbo sangsinduna oja aduna makutu tapai adubo makut adudi unmuk ingi. Oja duna hai. Ish karino makutside wahi si haiba loidringai nupi macha aduna ojagi khudang aduda tapai aduga mamai adu tapna nongkhalai. Adubo mamit adudi karimta pangthokte. Maduda mayamdu tingak yengduna leini. Adubo panthapa tawdana oja aduna matau adu hainaraktraduna makhutu lauthoke tawi. Adubo nupi macha adugi mamitu khangpang pangthorai. Madu pangthorakpa matam adudadi auba satra khaide kibana loinare. Mamit adu animak imuk ngangi. Makoktagisu humang marik chentharai. Madu ubada oja ojarabasu hena kiduna makhut adu lauthoknanaba kanna honai. Amasung kanna chingi. Khanghaudana makhut adu khangtha thadorakpa matam adudadi oja adu masa control tawba ngamhaudadana longna floor aduda bom launa tui. Maduda sadra pumnamak haugatuna yengi. Aduga oja adugi manak aduda siensili. Somdana phaminariba mamanabi akoibida leirambadu kiraduna lauramlaga sienthoknarai. Mahi koilau lauduna sienthoknaraknaba hotnabada ka aduda yenghaidaba ama oire. Amaga thengjanaduna tusinba. Bensta deksta yesinbagi makok kaiba mamai kaiba makhut sokba makhong sokba
loinamak yaunare makhoi singdugi marakta nungsi thakatkhiduna mamit mana chap yungna chengani haiba fau kawba makai leptuna leiri mahaki matau adubu uruba William mahaki manak tamna sangsinaba hotnarabasu atei chenanaba sem sariba aduna maram oiraga pakna yade matang asida laigi nungsit changlaba satri adu masa mathanta makhauri adu kanna mesinjai aduga mayadagi isu othorei classroom asida koilang langba aduda satra senthoknarakba asida atei classroom dasu pakhatpa poknare leimai da tu khibo osa adusu satra khara tawraga hugat piraga senthokre ka aduda lehoribasi supnagi nungsi William amadi laigi nungsit chelabi adu kangaire kanasu khudong thiba pamdabanina William nungsigi khudang adu pairaga senthokke tawi adubu tunglomda lehoba satri aduna khangchen chenthorakpada mabani maktusili aduga satri adudi ka adudagi chenthokre nungsi makok adu yeshin kibana maram oiraga laibaktagi isu tap tarai madu ubada William mahaki purit adu lokthokuna adu kanna napthokle adubu khanghodana mapanda satra satri kapna launabagi makhol tarki matam aduda William nungsibu phan amada phajana phamalaga kari taurabano haina chenthoraklaga yengi oiramliba fibam adudi mitrangdagi hena angakpu oikre masa phawa gyan tadana chenthokkibi satri adu campus ki ground aduda makhwang adu tektuna ina pumchai chaiduna taraga leire maduda William khangle madudi building mathaksidagi songthaba soidan oirani haina pung khara leiraba matungda mafam asi police school asigi akoibada leiba miyam siren makwal sing ambulance kaya tana yomle thoina tamthina sokpa yaudраbasu class adugi makhoi kun kunthadi soklabanina machi dressing kanna tawri madugi manungda nungsi su yauri William na hangi kokti chiklibra nungsina William na kaisu tawraron hubat pakaktani nungsina William na harei ataiti kamta sokitaba natro asi hangluba matam aduda nungsidu hikna kablai matau adu yengba ngamdraba William mahakpu thembinaba kanna silingai announcement amakak loud speaker aduda laukthoraki ai sibakanta school asigi principal ama oina wafam kharadang thamjage madudi school gi staff sing chhatra singbu fajana guide tawbiduna yumda ningthijana hankinanaba amukta sinbiyo ngasi thogliba thawdoksi ayaksu yamna nungaijade amadi masigi consequences asi athuba matamda ai laukthokjarake wafam asida mafam aduda lainariba miyoising adu loina khangnare mahi leiramba miyam adu mathang hanakre lehoriba haibabu asokpasing oja police amadi ambulance sing du khakngaire loinana male amasung female warden sing adusu laktuna makhoi border sing adu boarding block tamna punakre William wa machet ama fawa ngangkitre thokliba thongdoktugi mahakna tawriba ninda asi supnagi nungsigi asokpadu khakini somdasu nungsi masagi asokpa anaba adudi thoina khanjallodana wakhal amakhakta ungduna halaki chawbagi haktaktagi hauraga ngasi phawa thokliba mayam amadi mahaki apamba phau thungdana balambi oisilakle khalubada William bu mamitta sang urai khandi khanjabani mahaknasu William mahaki nungsibani haina mikuk khuding William maikei ngaijabatana masaruk oijabasi phanglaroi khalubada China amagi mathakta China ama amuk oire mahak su khangi madudi karigumba school sida sibana ba thoklabadi 1 month school off oi haibase maduna maram oiraga mahak William bu hena uninglaki mahak pau phaunaba hena pamlaki boarding gi room yoraba matamdadi mahi tumpak leinei khara amadi suti tharani haiduna haraubasu yauri madugi manungda angau sanasu amani angau sanan hai bai handuk chap chare nungsidu moi lekai du kulum lurse martina ado moirang kai waidano moi lekai se angau sanana as adugi bo moirang kyam chawulamno koithi thibada dum phangjani martina ado ngasai gi du berani angau sanana siona tamadi adu ngaktani martina ado handakti khara toy khalai sumbasi chawbagi thawai no ojalo angau sanana noi je pakte yamna podi am ki bro ai to geu ma thwai masa adu su aina haibiya da bagi no bi redana sora renda tumina leiba hitaba magi putto adu su amu
ꯑꯩ ꯂꯥꯛꯅꯒꯦ ꯌꯦꯡꯉꯨ ꯃꯥꯔꯇꯤꯟꯅ ꯅꯪꯁꯨ ꯕꯦꯔꯥꯅꯤ ꯅꯨꯄꯤ ꯑꯗꯨꯝ ꯊꯦꯝꯕꯗ ꯌꯥꯔꯛꯇꯧꯗꯨꯕꯨ ꯅꯝ ꯍꯥꯗꯅ ꯃꯤꯒꯤ ꯃꯁꯥ ꯁꯣꯛꯆꯤꯜꯂꯣꯏ ꯑꯉꯧ ꯁꯅꯥꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯅꯔꯗꯤ ꯀꯣꯏꯅꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯃꯥꯡꯖ ꯇꯥꯕꯅꯤ ꯃꯥꯔꯇꯤꯟꯅ ꯑꯗꯣ ꯉꯝꯗꯤ ꯉꯝꯃꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯊꯪꯅꯕ ꯔꯨꯝꯗꯨꯗ ꯀꯧꯊꯣꯛꯑꯒ ꯎꯅꯕꯒ ꯉꯝꯃꯤ ꯑꯉꯧ ꯁꯅꯥꯅ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯍꯥꯏꯔꯗꯨꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯎꯅꯕ ꯆꯠꯂꯨꯁꯦꯅ ꯃꯥꯔꯇꯤꯟꯅ ꯃꯥꯁꯨ ꯌꯥꯏ ꯃꯊꯟꯇꯒ ꯊꯣꯛꯂꯛꯏ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯔ ꯈꯔꯗꯤ ꯆꯤꯡꯅꯔꯝꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯐꯥꯎ ꯔꯨꯝ 5ꯁꯤ ꯃꯤ ꯂꯩꯍꯟꯗ꯭ꯔꯤꯁꯤꯅꯤ ꯑꯉꯧ ꯁꯅꯥꯅ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯗꯅꯤ ꯏꯕꯥꯅꯤ ꯎꯅꯈꯤꯕꯗꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯏ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯂꯥꯟꯕꯤꯈ꯭ꯔꯦꯗꯅ ꯃꯥꯔꯇꯤꯟꯅ ꯅꯪꯒꯤ ꯗꯁꯥ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯀꯥ ꯑꯗꯨꯗꯒꯤ ꯂꯨꯝꯈ꯭ꯔꯕ ꯃꯁꯥꯗꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯥꯡꯉꯨꯔꯤꯗꯨꯅꯤ ꯑꯍꯤꯡꯗꯨꯗ ꯁꯤꯕꯨ ꯁꯤꯔꯝꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯗꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯗꯧꯅꯤ ꯑꯉꯧ ꯁꯅꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩ ꯅꯠꯇ꯭ꯔꯣ ꯕ꯭ꯂꯣꯛꯁꯤ ꯈꯔ ꯇꯝꯅꯩꯌꯦꯅ ꯍꯣꯡꯗꯣꯛꯈ꯭ꯔꯤꯗꯣ ꯅꯨꯄꯤꯈꯩ ꯃꯥꯔꯇꯤꯟꯅ ꯃꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗ ꯇꯥꯍꯧꯔꯦ ꯄꯨꯟꯁꯤꯕꯁꯨ ꯗꯁꯥ ꯇꯥꯔꯦꯗꯅ ꯃꯊꯪ ꯑꯩꯈꯣꯏ ꯁꯣꯏꯔꯣꯏ ꯑꯉꯧ ꯁꯅꯥꯅ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯀꯤꯔꯒꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯇꯣꯝ ꯂꯩꯍꯧꯒꯦ ꯃꯥꯔꯇꯤꯟꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯅꯧꯍꯧꯅꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯄꯪꯂꯤꯗ ꯂꯤꯅꯔꯤ ꯐꯠꯇꯕ ꯀꯧꯕꯅꯤꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯑꯗꯨꯕꯨ ꯃꯊꯤ ꯐꯣꯡꯕ ꯍꯦꯜꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯇꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯟꯖꯤꯜꯂꯨꯗꯦ ꯁꯣꯝꯗꯅ ꯄꯥꯊꯧ ꯌꯥꯏꯃ ꯋꯤꯂꯤꯌꯝ ꯇꯨꯃꯤꯟ ꯐꯝꯂꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯋꯤꯂꯤꯌꯝ ꯅꯨꯡꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯝꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯤ ꯎꯈꯤꯗ꯭ꯔꯦ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯔꯥ ꯍꯥꯏꯅ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜ ꯁꯨꯇꯤꯁꯨ ꯊꯥꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯤ ꯂꯧꯕ ꯂꯥꯛꯅꯔꯅꯤꯅꯦ ꯌꯥꯏꯃꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯗꯨ ꯐꯣꯟ ꯇꯧꯅꯍꯧꯕꯅꯦ ꯄꯥꯊꯧꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯁꯨ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯌꯥꯏꯃꯅ ꯐꯥꯎꯅꯁꯦ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ ꯋꯤꯂꯤꯌꯝ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯕ ꯋꯤꯂꯤꯌꯝ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯡꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤꯕ ꯑꯗꯨꯗ ꯃꯇꯥꯎ ꯑꯅꯤ ꯑꯁꯤꯁꯨ ꯃꯗꯨꯒꯤ ꯏꯍꯨꯜ ꯈꯪꯂꯗꯨꯅ ꯃꯇꯥꯎ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯇꯧꯔꯛꯏ ꯌꯥꯏꯃꯅ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯔꯨꯅꯨꯗ ꯆꯠꯂꯝꯂꯁꯨ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯗꯤ ꯄꯥꯊꯧꯅ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯪ ꯈꯟꯖꯕ ꯃꯥꯟꯕꯅꯤꯅ ꯅꯣꯡꯃꯗꯤ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯂꯩꯈꯨꯟ ꯊꯤꯔꯛꯀꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯋꯤꯂꯤꯌꯝ ꯇꯞꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯋꯤꯂꯤꯌꯝꯅ ꯏꯇꯥꯎ ꯀꯅꯥꯅ ꯈꯪꯕ ꯄꯣꯠꯅꯣꯗ ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯃꯍꯥꯛꯅ ꯈꯟꯕꯒ ꯀꯃꯥꯏꯅ ꯃꯥꯟꯅꯔꯝꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯝꯗꯣꯏꯕ ꯁ꯭ꯀꯨꯜꯁꯤꯗ ꯊꯣꯛꯏꯕ ꯈꯣꯇꯣꯅꯥ ꯃꯌꯥꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯍꯣꯡꯍꯜꯂꯅꯤ ꯀꯥꯏꯅ ꯈꯟꯅꯔꯝꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯄꯥꯊꯧꯅ ꯇꯧꯔꯣꯍꯦ ꯑꯗꯨ ꯋꯥꯕꯨ ꯑꯗꯨ ꯔꯨꯝꯗ ꯆꯪꯂꯁꯤꯔꯥ ꯁꯥꯔꯅ ꯀꯧꯅꯔꯛꯂꯅꯤ ꯋꯤꯂꯤꯌꯝꯅ ꯏꯇꯥꯎ ꯑꯩ ꯔꯨꯝꯗꯒ ꯆꯪꯅꯤꯡꯗ꯭ꯔꯦ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯅꯤꯡꯂꯦ ꯌꯥꯏꯃꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯥꯔꯗ ꯍꯪꯁꯤꯔꯣ ꯅꯨꯄꯤꯈꯩ ꯆꯠꯅꯈ꯭ꯔꯕꯔꯅ ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯃ ꯂꯥꯛꯂꯒ ꯀꯧꯔꯛꯏ ꯃꯇꯝꯗꯨꯗ ꯂꯝꯄꯥꯛꯇ ꯂꯩꯔꯝꯕ ꯄꯨꯝꯕ ꯆꯪꯅꯔꯛꯂꯦ ꯏꯀꯣꯟ ꯀꯣꯟꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯪꯂꯛꯂꯦ ꯋꯤꯂꯤꯌꯝꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ ꯃꯥꯜꯂꯤ ꯆꯪꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯂꯤꯂꯥꯁꯤ ꯑꯉꯛꯄꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯪꯈꯤꯗꯕ ꯏꯔꯤꯛ ꯑꯗꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯐꯪꯂꯦ ꯋꯤꯂꯤꯌꯝꯅ ꯂꯩꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯟꯅꯅ ꯅꯨꯡꯁꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯠ ꯊꯣꯛꯂꯛꯏ ꯉꯁꯥꯏꯈꯩ ꯃꯍꯥꯛꯇꯤ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯒ ꯂꯩꯔꯨꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯎꯗꯕꯅꯤ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯤꯂꯤꯌꯝ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯔꯛꯂꯝꯂꯗꯤ ꯈꯟꯅ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯅꯩꯔꯒ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯎꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤ ꯄꯦꯟꯗꯕꯅ ꯌꯣꯝꯂꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯩꯊꯣꯔꯛꯂꯒ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯋꯤꯂꯤꯌꯝ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯅꯨꯡꯁꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯈꯧꯔꯥꯡꯂꯤꯕꯁꯦ ꯌꯨꯝꯗꯒꯤ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯨꯝ ꯈꯔ ꯅꯛꯄꯁꯤꯡ ꯑꯗꯨꯗꯤ ꯂꯧꯕ ꯂꯥꯛꯑꯒ ꯍꯟꯈꯤꯕꯁꯨ ꯌꯥꯎꯔꯦ
Numidangi matam oisilaklabasu mangonda nungaidriba wakhal asidi karimta honghanba ngamdre. Chak chaba chatlurasu lairik pabu matam oirasu wa ningthi nungaina ngangdre. Tuminna pangleida lei. Maduda mahaki marup ani sisu tawpham khangdraduna pothanaba tumnaba sem sanakre. William su phamungdi semle. Adubo hiptamak hiple. Tumningbadi machet ama fawo phaude. Mahakna uribasu nungsigi bandage na yesinkraba maraibak adudagi phaudoktuna uriba I amadi mitludagi sintharakiba pirangi maithong adutabuni. Tapna matamdi leptana chatkibana haujikti michik mirau kol taraktre. Loinamak tumnakre. Mafamsida tumdribasi William amasung phaglangi gari adukakni. Ichik chikko matam oibanina phaglang gari adugi katana chatliba makhol adudi khonthang yeire. Tumthau haiba yadraba William amuk haugatuna phamungda phamli. Kangkhaldagi makok adu lithoklaga phaglang gari aduda yengli. Matamdi yamna kanna thengba oiramdre. Taramathoi makai tamak tabada ngairi. Tumba yamalaktraba asida mapanda ingtha haluge haiduna tapna phamung adudagi thoklakle. Ka adudagi thoklaklaga berenda aduda ngaiak lepi. Aduga amamba marakta hauriba campus adugi upalsing haileising adubo amamamta oina mathang sum yengi. Adubo khanghaudana ukhong amagi marumdagi nupi amakak thoklai. Madu ubada William pungak ngai. Matau karamna kanana mafam asida leidono khanbada ngaiak tangdi mamit kuptana yengi. Adubo mamli tawba mafam oibanina mahakna yengba matamda khangliba haibabu supnagi nupi ni haiba sikakni. Nupi adu ihang hangba mafamda thoklaklaga makhut aniduna lao haibagi mawongda tawrai. Maduda William kirapti tawrai. Ngasaidagi wakhal amada lublaba adu mahaki mitpangda uriba asidagidi akiba chingnaba phaurakle. Masa adudi amata lengdana makhut tamakting thoraklaga lao haibagi mawong aduda William karimata khanthaba tawhodana tapna berenda adudagi kumtharai. Aduga ground floor adu yaurakpa matam adudadi nupi adu adumak leptuna leiri. Mahakna sangsin sira amuk sukhali. Aduga amuksu sangsin bangamloi haina sukhali. Kauduna yeng sira khalakwa matam asida tablapna nupi adu tana bahairai. Kanano aduda leirido. Madu hek hairubu matam adudadi nupi adu makhut animakna machinda khumjinjaraga mangaktu nomlaga makhol thokanganu haibagi mawongda tawrai. Adubo thangnaba mikupta makhada leiba wardenduda William gi khonjel tabadagi manungdagi thong hangdoraklaga torchlight ama kapaga thoklai. Matam aduda William mamaidu onthoktunni yengbada warden adu mahaki manakta lakpadu ore. Warden hari kaidawre William nathanta thengla kansida. William na sir toilet changubane. Warden na namanaba ma horaga lawu yadro irang na patra kansida natom chatkano. Asi hairaga torchlight aduna akoibata koi kaptuna kari ahongba lei haiduna yenglami. Matam adudadi nupi adu leiramdre. William di hiena ngakle. Warden hari chalo chango thengi tumuro hayengdi ngantana lawba laknaduni. William na hoi sir. Asumna William mahaki ka aduda amuk lake tawi. Adubo hanadesu hauna mahakna chingnabasi koktriba makai yadabanina wakhal ama lai. Warden su mahaki kada changkiba ngaina tapna stair aduda kakhatke tawi. Warden duna uruidaba mafam yobadagi chap lepi. Aduga warden duna thong lonsinkiba ngairi. Hek lonsinkiba matamduda mahak amu prap kumtharai. Aduga ngasagi mafamduda koyeng yengi. Sangsinduna mafamduda yenge khana laikol aduda lai. Kanano karino mira laira haibadi khangdabanina handak mukti warden su tadanaba haiduna karimta kaudre. Koilei leiduna mamli tauba ukhong lei pambi singi marumda koyeng yengi. Upai karimta di phangdre. Kona wakhalda khalai. Mi mandre soidana phattaba thawai bhutkumba oiramlani haina. Madu khalakpa matam adudadi kiramdaba William kiraktuna maning handoklaga laknanaba tawi. Adubo karigumba mi amada thengjilure. Maduda mahak khangladuna mamai adu phat leithoklaga yengi. Ngasai ukiba nupi adu maningda hek leptuna leiramba matamda William khangprek khangduna maning halaga tusinduna tai. Warisigi mathangi part ngai minasi.